सिबो नुंदांसिदा थंगनाबा मीनगा अम्ता तानिंगमरोय नाकोंगा लोय सिगाइदोरना साउरी जालो सिबो पाबुंसु लेते इमासु लेते Anganga ningsinggasu thaina mari leinarame haina taine angannasu yam sijakhibani haidi mabani di yumsu naknaidana Kaidorage Piro nongdo piro jaksu thiramabani jatho asira Oi aikhonang kadagam changmero ha aibo punamak namthak nang ilangda aibu thunaba nana toksinabane nang naibu nungsibana ti singnabane kalakpane ai punamak khangamoina khamro Nangi nungsibaju punamak minambane punamak namthakne toksinabane aingondaro aina kai lankhiba yaurage nasana to thabak nang nasana khangdaba natraga nang khangsinadriro Bini gi anaba se kaino Nungsi Bini gi anaba se dilated cardiomyopathy heart disease makhanamani layeng bangam maroitra nabu nakhrabadi layeng de khrawana thoi layeng ga phabu joy adubu Bini gi di last stage oi heknari khangbaga cardiomyopathic treatment gi makhada layeng dona lebidi yai adumakna anaba se pungpa phani habidi leiti magi progression da tapthanba amadi mapunsida sangton ba khaktani haibadi anaba mi mana chahi manga ne hingbyade aduga laibak pharagadi chahi 10 bo hinbasyo laibak thibadi laina sigi symptom che nariba mi duda ulaktabasyo maduna maram oiraga treatment tabusu thengthali Bini gi oina di hojik se last stage ne haibadi laina sin sum henjalapada atopa heart ki laina kharaju develop tore maram aduna laying agasu kisoi thoro adudi kamai tawdoiba magi se heart donor badi mathau tai donor leiraba laitri blood group ti O positive ne Angan ai maga blood group manaramba ai laibak phabani magi donor do ai oirage mathau taba test loina tawrase ningsing kainu nang haidubo nang bu ngawrabo kainu nungsi nang na haido Angan se please ai ning matungallo aduga da chaw amadi Bini gi suning matungallo aina haise yabiyo Bini gi aiga changdamna bada ai de kesu natti magi maphamda ai de lamlambi ne lamlambi aina yetuna thamoi ani bu thugaiba ai pamdi kesu leitrabi mamal yautrabi ai de mangja ki seno ai mabani gi mathaudo ai yengba ngamdiye ai thamoi se phathaba ngamdre kap khano haibasu yaraktre aina da chaubu kayam nungsiba ma khangau sano ai gi bunsi se magi ningba thungna bagi dama kathok lage wakhalam khale wathi do ngangano yam nam thi haiba
ꯊꯣꯔꯣꯟ ꯕ ꯋꯥꯏ ꯍꯥꯏꯕ ꯁꯁꯂꯥꯛꯑꯣ ꯍꯣꯏ ꯆꯤꯡꯈꯠꯄꯤꯒꯦ ꯀꯗꯥꯏ ꯑꯣꯔꯦ ꯃꯅꯝꯁꯤꯗꯤ ꯑꯁꯤꯗꯅꯦ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯣꯏꯗ ꯆꯪꯉꯒ ꯅꯁꯥꯒꯗꯣ ꯁꯦꯡꯗꯣꯛꯎꯁꯤ ꯅꯪ ꯊꯦꯡꯅꯕꯁꯦ ꯑꯩ ꯀꯌꯥ ꯐꯠꯇꯦ ꯃꯇꯨꯡ ꯊꯦꯡꯅꯔꯒꯨꯝꯁꯤꯀꯣ ꯉꯥꯏꯔꯝꯒꯅꯨ ꯇꯥꯟꯅꯔꯛꯀꯅꯣꯕ ꯑꯩꯅ ꯉꯥꯏꯔꯝꯃꯤꯁꯤꯗꯤ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯉꯥꯏꯔꯝꯃꯔꯣꯏꯅꯦ ꯑꯗꯣ ꯅꯝꯕꯔꯗꯨꯗꯤ ꯐꯖꯅ ꯆꯨꯝꯅ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯅꯕꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯍꯪꯉꯤꯁꯤꯕꯣ ꯍꯥ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯅꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯝꯕꯔꯗꯨ ꯄꯤꯌꯣꯕ ꯐꯣꯟꯗ ꯍꯥꯏꯒꯦ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯤꯗ ꯇꯥꯛꯅ ꯍꯥꯞꯆꯤꯜꯂꯝꯃ ꯂꯣꯏꯔꯦ ꯅꯪ ꯅꯝꯕꯔꯗꯣ ꯁꯦ ꯑꯣ ꯌꯥꯔꯦ ꯁꯨꯃꯥꯏ ꯋꯥꯈꯜꯗ ꯍꯥꯏꯅꯔꯗꯤ ꯁꯦ ꯅꯦ ꯈꯔ ꯇꯥꯏꯁꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯗꯣ ꯅꯪ ꯑꯩ ꯎꯕꯗ ꯆꯦꯟꯗꯤ ꯆꯦꯟꯒꯅꯨꯀꯣ